ꯄ꯭ꯔꯤꯇꯤꯒ ꯇꯦꯟꯖꯤꯡꯒꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯔꯛꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯦꯟꯖꯤꯡꯗꯤ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯈꯟꯕꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯏꯟꯖꯣꯏꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤ ꯀꯌꯥ ꯈꯣꯏꯗꯥꯕ ꯃꯤ ꯅꯠꯇꯦ, ꯃꯥꯅ ꯑꯗꯨꯝ ꯂꯩꯊꯣꯛꯆꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯅ ꯁꯨꯝ ꯅꯛꯁꯤꯟꯅꯕ ꯁꯤꯟꯕꯒꯤ ꯏꯁꯣꯔꯅ ꯆꯥꯟꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯇꯤ ꯃꯔꯩꯗꯨ ꯀꯣꯜꯂꯒ ꯌꯥꯝꯕꯣ, ꯇꯦꯟꯖꯤꯡꯁꯨ ꯈꯨꯝꯃꯤ, ꯈꯨꯝꯗ ꯌꯥꯗꯕꯒꯨꯝ꯫ ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯇꯥꯔꯤꯌꯦ꯫ ꯄ꯭ꯔꯤꯇꯤ ꯀꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯦꯟꯖꯤꯡꯅ ꯊꯨꯅ ꯀꯩꯅꯣ ꯍꯥꯏꯌꯣ, ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ꯫ ꯇꯥꯔꯦ ꯍꯥꯏꯔꯛꯑꯣ꯫ ꯄ꯭ꯔꯤꯇꯤꯗꯨ ꯃꯊꯥ ꯁꯥꯅ ꯌꯥꯝꯕꯣ, ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯁꯤꯜꯂꯤ꯫ ꯍꯟꯗꯛꯀ ꯑꯦꯗꯃꯤꯁꯟ ꯇꯧꯍꯧꯗ꯭ꯔꯗꯤ ꯑꯦꯛꯖꯥꯝꯁꯨ ꯊꯥꯕ ꯌꯥꯔꯔꯣꯏ꯫ BScꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ, ꯍꯦꯛꯇ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ, ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣꯕ? ꯇꯦꯟꯖꯤꯡ ꯊꯨꯅ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣ? ꯏꯃꯥ ꯍꯣꯏꯗꯅꯦ ꯑꯃꯨꯛ ꯁꯥꯎꯔꯅꯨ, ꯂꯩꯇꯕꯩꯁꯨ ꯑꯣꯏꯔꯝꯒꯅꯤ, ꯀꯩꯗꯧꯔꯒꯦ? ꯂꯩꯇ꯭ꯔꯁꯨ ꯊꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯩꯒꯤꯗꯤ ꯀꯅꯥꯅ ꯊꯤꯕꯤꯅꯤ? ꯈꯔ ꯑꯃꯨꯛ ꯇꯞꯊꯅ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯗꯦ, 9,000 ꯈꯤꯇꯅꯦ꯫ ꯇꯦꯟꯖꯤꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯑꯩ ꯄꯤꯔꯒꯦ꯫ ꯌꯥꯝꯕꯁꯨ ꯅꯠꯇꯕꯗꯨꯕꯨ, BA ꯂꯣꯏꯁꯤꯜꯂꯒꯗꯤ ꯀꯩ ꯇꯧꯒꯦꯅ ꯈꯜꯂꯤꯕ? ꯄ꯭ꯔꯤꯇꯤ ꯃꯨꯠ ꯑꯃ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯛꯏ꯫ ꯇꯧꯔꯔꯣꯏꯗ, ꯈꯔ ꯇꯝꯕꯗꯤ ꯌꯥꯔꯦ, ꯀꯩ ꯀꯥꯟꯅꯕ? ꯍꯩꯃ, ꯂꯥꯏꯔꯤꯛ ꯍꯥꯏꯁꯤꯗꯤꯅꯦ ꯇꯝꯅꯤꯡꯉꯤ ꯂꯣꯏꯕ ꯅꯥꯏꯗꯕꯅꯤ꯫ ꯍꯌꯦꯡ ꯍꯟꯅꯨꯔꯐꯥꯎ ꯇꯝꯕ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯁꯨ ꯍꯟꯅꯨꯔꯒ ꯀꯅꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯗꯦꯗꯅ, ꯇꯝꯃꯤꯉꯩ ꯃꯍꯩ ꯆꯥꯅꯕ ꯇꯝꯒꯗꯧꯅꯤ꯫ ꯑꯗꯨ ꯌꯥꯝꯕꯣ, ꯑꯩ ꯊꯕꯛ ꯈꯤꯇ ꯌꯥꯎꯔꯨꯈꯤꯒꯦ꯫ ꯇꯦꯟꯖꯤꯡꯅ ꯅꯣꯛꯂꯒ ꯍꯣꯏ ꯆꯠꯂꯣ꯫ ꯅꯪ ꯍꯥꯟꯅꯒꯤ GPay ꯅꯝꯕꯔꯗꯨꯗ ꯁꯨꯝ ꯊꯥꯔꯛꯑꯒꯦꯀꯣ꯫ ꯐꯔꯦ ꯊꯕꯛꯇꯨ ꯇꯧꯊꯣꯛꯎꯔꯣ꯫ ꯇꯦꯟꯖꯤꯡꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯄꯜꯂꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯒꯦꯅ ꯂꯩꯕ ꯃꯤꯅꯤ꯫ ꯄꯩꯁꯥ ꯄꯥꯏ, ꯅꯥꯄꯜ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯐꯕꯨ ꯐꯔꯗꯤ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯨꯄꯥꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯇꯤꯅ ꯈꯦꯠꯂꯤꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯦ, ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ꯫ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯄ꯭ꯔꯤꯇꯤ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯩ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗꯒ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ, ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯁꯨꯝ ꯄꯥꯡꯕꯤꯕ꯫ ꯌꯥꯔꯤꯈꯩ ꯈꯦꯠꯍꯧꯔꯗꯕꯅꯦ ꯑꯩꯗꯤ, ꯍꯦꯛꯇ ꯃꯥꯡꯍꯟ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯗꯤ ꯃꯥꯟꯗꯦꯅꯦ꯫ ꯕꯦꯝꯕꯦꯝꯗꯨ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯄ꯭ꯔꯤꯇꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒꯁꯨ ꯂꯩꯔꯤ꯫ ꯄ꯭ꯔꯤꯇꯤ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯀꯩꯅꯣ ꯑꯗꯨꯝ ꯃꯨꯟ ꯌꯦꯡꯉꯤꯗꯨꯅ? ꯕꯦꯝꯕꯦꯝꯅ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯅꯪꯅ ꯈꯪꯅꯔꯤꯁꯦ? ꯄ꯭ꯔꯤꯇꯤꯁꯨ ꯂꯧꯊꯣꯛ ꯂꯧꯈꯣꯏ ꯂꯩꯇꯦ, ꯁꯠ ꯂꯥꯎꯅ ꯈꯨꯝꯃꯛꯏ꯫ ꯃꯣꯏ ꯏꯝꯐꯥꯜꯗꯩꯅꯤ꯫ ꯍꯦ, ꯆꯨꯝꯅ ꯈꯪꯅꯕ꯭ꯔꯥ? ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯅꯤ? ꯄ꯭ꯔꯤꯇꯤꯗꯨ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯒ ꯀꯣꯏꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ? ꯕꯦꯝꯕꯦꯝꯗꯨ ꯊꯨꯅ ꯍꯦ, ꯑꯔꯦꯝ ꯑꯄꯥꯗꯗꯤ ꯈꯪꯅꯕ ꯌꯥꯔꯣꯏꯍꯦ꯫ ꯌꯥꯔꯤꯈꯩ ꯅꯁꯥꯗ ꯃꯇꯦꯡ ꯐꯪꯍꯟꯒꯗꯕꯅꯤ, ꯀꯥꯟꯅꯗꯕꯗꯗꯤ ꯑꯣꯏꯔꯣꯏꯍꯦ꯫ ꯄ꯭ꯔꯤꯇꯤ ꯍꯥꯏꯐꯦꯠ ꯁꯪꯒꯠꯂꯒ ꯌꯥꯔꯦꯕ, ꯑꯝꯇ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯇꯧꯖꯒꯦ, ꯅꯣꯏ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯆꯨꯝꯅ ꯈꯪꯅꯕ ꯑꯣꯏꯗꯤ ꯌꯥꯔꯣꯏꯀꯣ? ꯄꯩꯁꯥꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ, ꯄꯩꯁꯥ ꯌꯥꯎꯗꯅ ꯀꯩꯝ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯕꯦꯝꯕꯦꯝ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤ ꯆꯞꯊ ꯌꯦꯡꯂꯒ ꯃꯣꯏꯅ ꯈꯪꯁꯨ ꯈꯪꯗꯅ ꯅꯣꯏ ꯈꯪꯍꯟꯗꯕꯤ ꯂꯧꯔꯤꯕꯅꯤ꯫ ꯄꯥꯃꯦꯜꯗꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯝꯗꯥꯏꯒꯤ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯦꯟꯖꯥꯎ, ꯅꯪ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯗꯗꯥ, ꯀꯩ ꯍꯥꯏꯒꯦ? ꯑꯝꯇ ꯂꯥꯛꯑꯣ꯫ ꯍꯦꯟꯖꯥꯗꯨ ꯊꯨꯅ ꯆꯪꯂꯛꯂꯒ ꯂꯦꯞꯇꯨꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯡꯎꯞꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯑꯝꯃꯣ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯍꯦꯟꯖꯥꯗꯨ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯡꯎꯞꯇꯨ ꯁꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯛꯇꯤ ꯂꯣꯏꯔꯕꯣ? ꯗꯗꯥ ꯂꯣꯏꯔꯦ꯫ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯥꯛ ꯊꯤꯎꯔꯣ, ꯑꯩ ꯊꯦꯡꯉꯅꯤ꯫ ꯍꯦꯟꯖꯥ ꯈꯣꯡꯎꯞꯇꯨ ꯇꯩꯊꯣꯛꯂꯝꯂꯒ ꯀꯤꯆꯟ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯅ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯉꯁꯥꯏꯅ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯄꯥꯃꯦꯜ ꯆꯥꯛꯇꯨ ꯆꯥꯅꯕ ꯐꯝꯊꯔꯛꯏ꯫ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅꯁꯨ ꯆꯥꯏ, ꯑꯁꯤꯟꯕ ꯂꯩꯕꯅꯔ? ꯀꯩꯅꯣ ꯁꯦ? ꯄꯥꯃꯦꯜꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯖꯥꯗꯨ ꯀꯤꯆꯟꯗ ꯁꯨꯝ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯗꯗꯥ ꯀꯩꯗꯧꯔꯒꯦ?
ꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯆꯥꯛꯇꯨ ꯈꯔ ꯆꯥꯕ ꯍꯧꯕꯒ ꯁꯝ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯄꯥꯃꯦꯜꯗꯨ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯆꯥꯂꯨꯛꯇꯒꯤ ꯁꯝꯗꯨ ꯆꯤꯡꯈꯠꯂꯒ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯍꯜꯂꯦ ꯍꯦꯟꯖꯥꯅꯗꯤ ꯀꯩꯁꯨ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯝꯂꯣꯏ ꯁꯣꯏꯗꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦꯟꯖꯥꯗꯤ ꯃꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯗꯗꯥ ꯑꯩ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯗꯨ ꯆꯥꯎꯔꯅꯨ ꯄꯥꯃꯦꯜꯗꯨ ꯁꯥꯎꯅ ꯌꯥꯔꯦ ꯑꯩ ꯆꯥꯔꯣꯏ ꯅꯣꯡꯃꯇꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯁꯨ ꯇꯥꯗꯦ ꯁꯤꯈꯛ ꯇꯧꯕꯗ ꯀꯌꯥꯃꯨꯛ ꯋꯥꯔꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯆꯥꯔꯣꯏ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯒꯝ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯉꯁꯤꯗ ꯅꯠꯇꯦ ꯀꯨꯏꯔꯦ ꯃꯁꯤꯡ ꯈꯪꯗꯅ ꯇꯧꯔꯛꯄ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯨꯗꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯤ ꯁꯩꯗꯥꯡꯕꯤꯅꯤ ꯈꯜꯂꯒ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯈꯟꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯆꯦꯜꯂꯨꯕ ꯌꯥꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯕ ꯇꯥꯔꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯨꯝꯕ ꯌꯥꯗꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯟꯖꯥ ꯃꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯗꯧꯅꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅꯗꯤ ꯐꯝꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯟꯖꯥꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯋꯥꯗꯨ ꯃꯈꯥ ꯇꯥꯕꯒ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯁꯨꯕꯤꯇꯥ ꯍꯦꯟꯖꯥꯗꯨ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯂꯦ ꯈꯪꯂꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯍꯦꯟꯖꯥ ꯇꯞꯅ ꯏꯃꯥ ꯑꯩꯗꯣ ꯆꯠꯂꯁꯤꯔꯅ ꯈꯟꯕ ꯁꯨꯕꯤꯇꯥ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯩꯗꯧꯔꯦ ꯀꯅꯥꯅ ꯏꯆꯥꯅ ꯁꯤꯗ ꯂꯩꯕꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯦ ꯅꯪ ꯗꯗꯥꯅ ꯉꯥꯡꯕ꯭ꯔꯣ ꯍꯦꯟꯖꯥ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯉꯥꯡꯗꯦ ꯑꯩ ꯁꯨꯝ ꯏꯊꯟꯇ ꯈꯜꯂꯛꯄꯅꯦ ꯀꯩꯒꯤꯅꯣ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕꯅꯣ ꯌꯨꯝꯗꯅꯦ ꯏꯃꯥ ꯁꯨꯕꯤꯇꯥ ꯋꯥꯗꯨ ꯌꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯩ ꯅꯣꯔꯣꯛꯀꯤ ꯃꯐꯝꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ꯭ꯔꯣ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯦꯟꯖꯥ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯃꯥ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯁꯤꯗꯔꯠ ꯍꯣꯏꯗ ꯍꯦꯟꯖꯥꯗꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯍꯥꯏꯗꯅ ꯀꯧꯕꯅꯤ ꯊꯣꯏꯅ ꯍꯦꯟꯖꯟꯕ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯈꯟꯅꯤꯡꯉꯥꯏ ꯍꯦꯟꯅ ꯂꯩꯇꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯦꯟꯖꯤꯡꯗꯨ ꯁꯤꯗꯔꯠ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯁꯤꯗꯔꯠꯀꯤ ꯃꯃꯥꯒ ꯃꯄꯥꯟꯗ ꯐꯝꯂꯤ ꯁꯤꯗꯔꯠꯇꯨ ꯊꯣꯛꯂꯛꯄꯒ ꯇꯦꯟꯖꯤꯡ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯚꯥꯏ ꯏꯌꯥꯝꯕ ꯀꯥꯏ ꯌꯧꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯇꯦꯟꯖꯤꯡ ꯅꯣꯛꯂꯒ ꯚꯥꯏ ꯏꯌꯥꯝꯕ ꯀꯥꯏꯅ ꯍꯥꯎꯇꯦꯀꯣ ꯑꯝꯇ ꯁꯤꯗꯔꯠꯁꯨ ꯅꯣꯛꯏ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯚꯥꯏ ꯑꯣꯏꯔꯁꯨꯅꯦ ꯆꯍꯤ 4ꯃꯨꯛꯅꯤ ꯁꯣꯝꯅ ꯍꯟꯕꯤꯔꯤꯁꯦ ꯁꯨꯝ ꯇꯤꯟꯅꯈꯤꯕꯒꯤ ꯚꯥꯏ ꯀꯧꯕꯩ ꯋꯥꯅꯤ ꯇꯦꯟꯖꯤꯡꯗꯨ ꯃꯌꯥꯏ ꯏꯍꯤꯒꯟꯅ ꯑꯝꯇ ꯇꯧꯈꯣꯁꯦ ꯅꯪꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯑꯣꯞꯅꯦ ꯑꯗꯣ ꯚꯥꯏ ꯀꯥ ꯆꯠꯇꯣꯏꯅꯣ ꯇꯦꯟꯖꯤꯡꯅ ꯀꯨꯏꯔꯦ ꯁꯤꯗꯒ ꯂꯥꯛꯈꯤꯗꯕ ꯂꯥꯛꯇ ꯀꯨꯏꯔꯦꯅ ꯆꯪꯉꯛꯏꯅꯤ ꯌꯥꯗ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯍꯦꯟꯖꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯏꯃꯥ ꯊꯕꯛꯁꯤ ꯂꯣꯏꯔꯒꯨꯝꯕꯅꯦ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯇꯦꯟꯖꯤꯡ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯏꯪ ꯏꯪ ꯂꯥꯎꯅ ꯅꯨꯡꯁꯤꯔꯕꯤ ꯁꯛꯇꯝ ꯑꯃꯈꯛꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨꯕꯨ ꯁꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯁꯤꯗꯔꯠꯀꯤ ꯃꯃꯥꯅ ꯍꯩꯃꯥ ꯀꯔꯤꯒꯤ ꯅꯪꯅ ꯇꯧꯔꯤꯅꯣ ꯐꯝꯃꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯄꯣꯊꯥꯗꯅ ꯂꯩꯔꯨꯁꯣ ꯍꯦꯟꯖꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯗꯥꯁꯇꯔ ꯑꯩ ꯇꯤꯚꯤ ꯀꯥꯗ ꯂꯩꯔꯝꯕꯒꯦ ꯂꯥꯛꯑꯣꯀꯣ ꯇꯦꯟꯖꯤꯡꯗꯨ ꯏꯉꯛ ꯉꯛꯅ ꯚꯥꯏ ꯑꯁꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯅꯥꯅꯣ ꯏꯆꯟꯅꯨꯄꯤꯅꯤ ꯅꯪꯒꯤꯕꯨ ꯅꯆꯜ ꯂꯩꯈꯤꯗꯗꯥꯏꯅꯦ ꯇꯦꯝꯄꯣꯔꯥꯔꯤꯗꯒꯤ ꯄꯔꯃꯤꯅꯦꯟ ꯑꯣꯟꯈ꯭ꯔꯕ ꯇꯦꯟꯖꯤꯡ ꯃꯃꯤꯠꯇꯨ ꯑꯁꯣꯝ ꯁꯥꯏꯗꯇ ꯑꯗꯨꯝ ꯊꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯗꯔꯠꯅ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯄꯥꯝꯃꯛꯏꯖꯥꯠꯂꯣ ꯇꯦꯟꯖꯤꯡ ꯀꯩ ꯂꯝꯗꯩꯅꯣ ꯁꯤꯗꯔꯠ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯅꯪ ꯆꯠꯂꯝꯃꯣ ꯍꯦꯟꯖꯥꯒ ꯂꯩꯔꯝꯃꯣ ꯏꯕꯨꯡꯉꯣ ꯇꯦꯟꯖꯤꯡ ꯅꯪ ꯋꯥꯔꯤ ꯁꯥꯍꯧꯒꯣꯀꯣ ꯏꯃꯥ ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯀꯦ ꯃꯃꯥꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯟꯖꯥ ꯍꯥꯏꯕ ꯍꯦꯟꯖꯥ ꯍꯥꯏꯕꯅꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯅꯤ ꯑꯩꯒ ꯇꯤꯟꯅꯕ ꯄꯥꯃꯦꯜ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯗ ꯂꯩꯕꯅꯤ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯅꯣꯝꯅꯕ ꯊꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯁꯤꯗꯔꯠꯅ ꯅꯠꯇꯦ ꯃꯣꯏ ꯃꯃꯥꯅ ꯌꯣꯛꯆꯕꯅꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯋꯥꯔꯤꯗꯨ ꯇꯦꯟꯖꯤꯡꯗ ꯇꯝꯃꯤ
ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯇꯦꯟꯖꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ "ꯏꯁ ꯇꯨꯕꯨ ꯆꯨꯡꯉꯤ, ꯍꯧꯖꯤꯛꯀꯥꯟꯕꯨ ꯁꯤꯒꯨꯝꯕꯁꯤ ꯂꯩꯔꯤꯕꯣ? ꯀꯣꯛꯇꯤ ꯃꯣꯏꯁꯨ ꯑꯌꯥꯕꯤꯅꯤ, ꯆꯩ ꯋꯥꯗꯅ ꯇꯧꯔꯤꯅꯤ"꯫ ꯁꯤꯗꯥꯔꯊ ꯅꯣꯛꯂꯒ "ꯑꯗꯨꯗ ꯏꯆꯜ ꯑꯣꯏꯅ ꯁꯨꯝ ꯈꯟꯈ꯭ꯔꯕ"꯫ ꯇꯦꯟꯖꯤꯡꯅ ꯇꯞꯅ "ꯐꯩ, ꯃꯁꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤ, ꯃꯕꯨꯛꯁꯨ ꯐꯅꯤ ꯊꯥꯖꯩ"꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯇꯦꯟꯖꯤꯡꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯟꯖꯥꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯥꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ꯫ ꯁꯤꯗꯥꯔꯊꯇ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯗꯨꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯀꯌꯥ ꯍꯪꯖꯩ꯫ ꯁꯤꯗꯥꯔꯊꯅ ꯁꯣꯝꯗ ꯃꯊꯃꯣꯏꯗ ꯃꯩꯒꯤ ꯆꯤꯡꯗꯨ ꯄꯣꯈꯥꯏꯔꯛꯀꯗꯧꯔꯦ꯫ ꯇꯦꯟꯖꯤꯡꯒꯤ ꯃꯃꯥ ꯇꯦꯝꯕꯤꯁꯨ ꯃꯃꯧ ꯑꯃꯗꯤ ꯄꯥꯝꯂꯛꯂꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯃꯧ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯆꯩ꯫ ꯇꯦꯝꯕꯤꯅ "ꯃꯣꯏ ꯕꯕꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯏꯔꯥꯡ ꯑꯃꯗꯤ ꯇꯧꯔꯦꯍꯦ"꯫ ꯇꯣꯝꯊꯤꯟꯗꯨ ꯅꯣꯛꯂꯒ "ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯌꯦꯅꯤꯡ ꯍꯨꯟꯅꯛꯂꯤꯕ? ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯗꯧꯕꯁꯨ ꯂꯩꯇꯦ, ꯀꯣꯛ ꯋꯥꯔꯤ ꯁꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯁꯤꯜꯂꯛꯑꯒꯦ ꯍꯥꯏꯗꯦꯅꯦ"꯫ ꯇꯦꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯈꯨꯖꯤꯟꯅꯁꯩ꯫ "ꯏꯁ, ꯏꯔꯥꯡꯗꯤ ꯈꯤꯠ ꯇꯧꯏ, ꯃꯣꯏ ꯕꯕꯥꯁꯨ. ꯅꯆꯥꯁꯤ ꯀꯧꯔꯒ ꯂꯩꯈꯥꯏ ꯑꯃ ꯇꯥꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕ꯭ꯔꯣ"꯫ ꯇꯣꯝꯊꯤꯟꯅ "ꯍꯩ ꯀꯨꯝꯍꯩ ꯌꯦꯡꯁꯤ, ꯀꯧꯁꯤꯗ, ꯂꯥꯛꯑꯣ ꯍꯥꯏꯌꯨ"꯫ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯒ ꯇꯦꯟꯖꯤꯡꯗꯨ ꯆꯪꯉꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯃꯥꯁꯦ"꯫ ꯇꯣꯝꯊꯤꯟ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ "ꯍꯩ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯀꯝꯗꯧꯁꯦꯕ? ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯕꯅꯤ, ꯅꯪꯁꯤ ꯏꯕꯨꯡꯉꯣ ꯃꯥꯏꯁꯤ ꯍꯥꯏꯐꯦꯠꯇꯤ ꯀꯟꯕꯖꯥꯠꯅꯤ"꯫ ꯇꯦꯟꯖꯤꯡ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯂꯒ "ꯏꯁ, ꯍꯧꯔꯦ ꯑꯩꯈꯣꯏ ꯄꯥꯎꯡꯒꯤ ꯍꯧꯅꯕꯤ. ꯍꯦ, ꯑꯩꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯑꯗꯥ ꯅꯠꯇꯦꯅꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯈꯣꯏꯅ ꯇꯛꯂꯛꯂꯤꯕꯁꯦ? ꯅꯪꯅꯕꯨ ꯅꯇꯨꯟ ꯅꯅꯥꯗ ꯍꯥꯞꯄꯤꯕ꯭ꯔꯣ? ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯁꯥꯗꯅ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯦ, ꯆꯍꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ"꯫ ꯇꯦꯟꯖꯤꯡ ꯇꯞꯅ "ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ, ꯑꯗꯨ"꯫ ꯇꯦꯝꯕꯤ ꯇꯣꯝꯊꯤꯟꯗ ꯍꯥꯏꯐꯦꯠ ꯅꯣꯛꯁꯜꯂꯒ "ꯍꯥꯏꯔꯣ, ꯅꯪ ꯀꯩꯗꯧꯔꯕ"꯫ ꯇꯦꯟꯖꯤꯡ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ "ꯍꯟꯗꯛꯇꯤ ꯏꯃꯥ ꯍꯣꯏꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯦ, ꯅꯨꯄꯤꯗꯣ ꯃꯁꯥꯅꯗꯤ ꯌꯥꯗ꯭ꯔꯤꯕ"꯫ ꯇꯦꯝꯕꯤꯅ ꯊꯨꯅ "ꯍꯩ, ꯅꯪꯅꯕꯨ ꯍꯥꯏꯔꯨꯔꯕ꯭ꯔꯅꯦ"꯫ ꯇꯦꯟꯖꯤꯡꯅ "ꯍꯥꯏꯗ꯭ꯔꯤ, ꯎꯗꯤ ꯎꯅꯔꯦ ꯑꯅꯤꯔꯛ, ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯗ ꯍꯩ, ꯏꯆꯥꯅꯕꯨ ꯄꯥꯝꯅꯗꯤ ꯏꯃꯥꯁꯤ ꯍꯣꯏ ꯍꯦꯛꯇ ꯆꯠꯂꯒ ꯋꯥꯅꯣꯝꯃꯨꯔꯒ ꯂꯣꯏꯔꯦ, ꯀꯌꯥꯝ ꯋꯥꯖꯄꯣꯠꯅꯣ ꯑꯗꯨꯕꯣ, ꯅꯊꯃꯣꯏꯅꯗꯤ ꯄꯥꯝꯗꯤ ꯄꯥꯝꯂꯦꯀꯣ"꯫ ꯇꯦꯟꯖꯤꯡ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯒ "ꯏꯃꯥꯁꯤ ꯍꯣꯏꯅ ꯅꯃꯧꯅꯤ ꯍꯥꯏꯗꯅ ꯂꯧꯁꯤꯟꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯄꯥꯈꯠꯆꯕꯅꯤ, ꯃꯔꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤꯔꯕꯅꯤ"꯫ ꯇꯞꯅ ꯋꯥꯔꯤꯗꯨ ꯂꯤꯔꯤ꯫ ꯇꯦꯝꯕꯤꯒ ꯇꯣꯝꯊꯤꯟꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯦ꯫ ꯇꯣꯝꯊꯤꯟꯅ ꯊꯨꯅ "ꯀꯔꯤꯒꯤ ꯄꯥꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ, ꯏꯆꯥꯒ ꯂꯩꯗꯣꯏꯅꯤ. ꯍꯦ, ꯆꯠꯂꯨ ꯃꯃꯥ, ꯅꯪ ꯍꯌꯦꯡꯃꯛ ꯁꯨꯕꯤꯇꯥꯒꯤꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤ ꯑꯅꯤꯒ ꯁꯨꯕꯤꯇꯥ ꯍꯣꯏꯗ ꯆꯪꯉꯛꯏ꯫ ꯁꯨꯕꯤꯇꯥꯒ ꯇꯦꯝꯕꯤꯒ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯅꯈ꯭ꯔꯦ꯫ ꯊꯣꯏꯅ ꯃꯁꯛ ꯈꯪꯅꯕ ꯈꯣꯠꯄꯗꯤ ꯇꯧꯗꯦ꯫ ꯁꯤꯗꯥꯔꯊꯀ ꯇꯦꯟꯖꯤꯡꯒ ꯇꯤꯟꯅꯕ, ꯁꯤꯗꯥꯔꯊꯀꯤ ꯊ꯭ꯔꯨꯗꯒꯤ ꯇꯦꯟꯖꯤꯡꯒ ꯄꯥꯃꯦꯜꯒ ꯈꯪꯗꯤ ꯈꯪꯅꯩ, ꯀ꯭ꯂꯣꯁꯇꯤ ꯑꯣꯏꯗꯦ꯫ ꯁꯨꯅꯤꯇꯥ ꯇꯦꯝꯕꯤ ꯍꯣꯏꯗꯨ ꯎꯔꯒ "ꯍꯩꯃꯥ, ꯀꯔꯣꯝ ꯆꯠꯂꯨꯏꯅꯣ ꯏꯆꯦꯝꯁꯤ"꯫ ꯇꯦꯝꯕꯤꯅ "ꯅꯣꯏꯒꯤꯗ ꯋꯥ ꯑꯔꯨꯕ ꯑꯃ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ"꯫ ꯁꯨꯕꯤꯇꯥ ꯅꯣꯛꯂꯒ "ꯍꯩꯃꯥ, ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣꯅꯦ, ꯀꯥꯈꯠꯂꯛꯑꯣ ꯀꯩꯅꯣ, ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ"꯫ ꯃꯌꯥꯝꯗꯨ ꯀꯥꯔꯛꯇꯨꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯃꯤ꯫ ꯍꯧꯅꯔꯣꯜ ꯈꯪꯕꯤ ꯍꯦꯟꯖꯥꯅꯤ꯫ ꯇꯛꯅꯗ꯭ꯔꯤꯉꯩ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯆꯥ ꯄꯨꯁꯤꯜꯂꯛꯏ꯫ "ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝ ꯆꯥ ꯄꯥꯏꯁꯦ"꯫ ꯇꯦꯝꯕꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯤꯠꯆꯤ ꯍꯥꯏꯐꯦꯠ ꯈꯠꯅꯩ꯫ ꯇꯦꯝꯕꯤꯗꯤ ꯄꯥꯝꯖꯕꯅ ꯂꯣꯏꯈ꯭ꯔꯦ, ꯃꯌꯥꯗꯨ ꯎꯝꯁꯤꯟꯒꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯍꯦꯛ ꯊꯣꯛꯈꯤꯕꯒ "ꯏꯕꯦꯝꯃ ꯁꯨꯕꯤꯇꯥ, ꯁꯨꯝꯗꯧꯕꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯇꯦꯟꯖꯤꯡꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯖꯕ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯁꯤ ꯏꯁꯝ ꯁꯝꯖꯜꯂꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ"꯫ ꯁꯨꯕꯤꯇꯥ ꯃꯣꯃꯣꯟ ꯅꯣꯛꯆꯔꯒ "ꯍꯩꯃꯥ, ꯑꯩꯗꯤ ꯑꯇꯩꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯋꯥꯔꯤꯗꯤ ꯈꯪꯕꯤꯔꯕ꯭ꯔꯣ"꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯪꯉꯦ, ꯃꯆꯥꯅꯨꯄꯥꯅ ꯂꯤꯕꯗꯒꯤ ꯂꯣꯏꯅ ꯇꯥꯖꯔꯦ, ꯀꯌꯥꯃꯨꯛ ꯄꯥꯝꯖꯔꯨꯕꯅꯣ ꯈꯪꯗꯦ, ꯇꯛꯈꯤꯕꯁꯤꯅ"꯫
ꯇꯦꯝꯕꯤꯗꯨ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯒ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯏꯃꯧꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯕꯤꯇꯥꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯣꯡꯂꯝ ꯆꯥꯗꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯃꯥꯕꯨ ꯊꯥꯖꯈꯤꯕꯗꯤ ꯄꯥꯝꯃꯤ꯫ ꯋꯥꯗꯨ ꯏꯁꯝ ꯁꯝꯖꯅ ꯈꯨꯝꯃꯛꯏ꯫ ꯏꯁꯦꯝꯁꯤ ꯍꯣꯏ, ꯑꯩꯅ ꯃꯃꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯪꯇꯧ ꯇꯧꯕꯁꯨ ꯌꯥꯗꯦ꯫ ꯑꯉꯥꯡꯒꯤ ꯃꯆꯤꯟꯁꯨ ꯑꯃꯨꯛꯇꯗꯤ ꯍꯪꯖꯈꯤꯒꯦ꯫ ꯍꯣꯏ, ꯃꯗꯨꯁꯨ ꯂꯨꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯟꯅꯤ ꯍꯥꯏꯗꯅ ꯁꯦꯟꯅꯤ ꯃꯥꯏꯅꯤ ꯈꯪꯗꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨ ꯏꯕꯦꯝꯃꯒ ꯉꯥꯏꯁꯟ ꯑꯣꯏꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦꯅꯦ꯫ ꯄꯥꯃꯦꯜ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯦꯅꯦ ꯅꯠꯇ꯭ꯔꯣ, ꯇꯦꯟꯖꯤꯡ ꯍꯣꯏꯒꯤ ꯃꯃꯥ? ꯃꯥꯅꯤꯅꯦ꯫ ꯄꯥꯃꯦꯜ, ꯅꯪꯗꯤ ꯔꯤꯝꯁꯇ ꯑꯗꯨꯝ ꯄꯨꯔꯤ ꯍꯥꯏ, ꯍꯣꯁꯄꯤꯇꯥꯜꯗꯔꯣ? ꯃꯥꯅꯤꯅꯦ꯫ ꯀꯩ ꯂꯩꯒꯦ? ꯆꯟꯗꯣꯜ ꯍꯣ ꯆꯪꯉꯛꯑꯣ꯫ ꯇꯦꯝꯕꯤ ꯅꯣꯛꯂꯒ, ꯍꯩ, ꯅꯆꯜꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕ? ꯄꯥꯃꯦꯜꯗꯨ ꯈꯖꯤꯛꯇꯪ ꯈꯧꯇꯛ ꯆꯥꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯃꯥꯏꯗꯨ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯇꯞꯅ ꯅꯣꯛꯂꯒ, ꯅꯦ ꯍꯣꯏ ꯋꯥꯔꯤ ꯁꯥꯕꯤꯍꯧꯀꯣ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯄꯥꯃꯦꯜꯗꯨ ꯋꯥꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯋꯥꯈꯜ ꯑꯃꯁꯨ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯗꯤ ꯚꯥꯏ ꯇꯦꯟꯖꯤꯡꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯂꯥꯜꯂꯗ꯭ꯔꯥ? ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯃꯗꯤ ꯃꯈꯣꯏꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯐꯣꯇꯣ, ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯇꯣ ꯆꯞ ꯃꯥꯟꯅꯩ꯫ ꯃꯤꯡꯇꯁꯨ ꯅꯠꯇꯅ ꯁꯛꯁꯨ ꯃꯥꯟꯅꯕ꯫ ꯃꯥ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯗꯧꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯃꯦꯜ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯄꯥꯃꯦꯜ ꯇꯞꯅ, ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯅꯤ, ꯅꯨꯡꯁꯤꯐꯝ ꯊꯣꯛꯏ꯫ ꯍꯦꯟꯖꯥꯁꯤ ꯄꯤꯈꯤꯕꯗ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯏꯃꯥ꯫ ꯁꯨꯕꯤꯇꯥ ꯇꯞꯅ, ꯉꯁꯥꯏꯗꯩꯅꯤ ꯆꯥꯛ ꯃꯔꯨ ꯑꯃꯇ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯤꯁꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯏꯕꯦꯝꯃꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯄꯥꯝꯗ꯭ꯔꯕ ꯈꯪꯗꯦꯅꯦ꯫ ꯄꯥꯃꯦꯜ ꯇꯞꯅ, ꯏꯃꯥ, ꯁꯤꯒꯤ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ꯫ ꯑꯩ ꯏꯃꯥꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯍꯥꯏꯌꯣ, ꯏꯆꯥꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯃꯥꯅ ꯇꯥꯔꯣꯏ? ꯄꯥꯃꯦꯜ ꯇꯞꯅ ꯃꯃꯥꯒꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯇꯦꯟꯖꯤꯡꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯂꯒ, ꯁꯤ ꯑꯩꯒꯤ ꯗꯗꯥ ꯇꯦꯟꯖꯤꯡꯅꯤꯀꯣ? ꯃꯥꯅꯦ꯫ ꯀꯨꯏꯔꯦ ꯃꯁꯛ ꯎꯗꯕ꯫ ꯃꯃꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯨꯕꯤꯇꯥꯗꯨ ꯐꯣꯇꯣꯗꯨ ꯎꯔꯒ ꯀꯞꯄ ꯍꯧꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯄꯥꯃꯦꯜ ꯇꯞꯅ ꯃꯃꯥꯗ ꯎꯠꯂꯤ꯫ ꯁꯤꯒꯤ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯦꯅꯦ ꯇꯦꯝꯕꯤ ꯍꯣꯏꯗ ꯂꯩꯍꯧꯏ꯫ ꯁꯨꯕꯤꯇꯥ ꯉꯛꯅ, ꯀꯩꯅꯣ ꯑꯊꯣꯏ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯄꯥꯃꯦꯜ, ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯑꯩꯒꯤ ꯚꯥꯏ ꯇꯦꯟꯖꯤꯡꯁꯦ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯗꯗꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯁꯨꯕꯤꯇꯥ ꯉꯛꯅ, ꯍꯩ, ꯆꯨꯝꯃꯕ꯭ꯔꯥ ꯑꯊꯣꯏ ꯅꯪꯅ ꯍꯥꯏꯁꯦ? ꯑꯩ ꯏꯆꯥꯗꯨ ꯎꯅꯤꯡꯉꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯀꯧꯁꯤꯟꯕꯗꯤ ꯀꯧꯁꯤꯜꯂꯣꯏ꯫ ꯃꯤꯒꯤ ꯃꯆꯥ ꯁꯛꯅ ꯅꯨꯡꯁꯤꯅ ꯌꯣꯛꯈ꯭ꯔꯕ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯃꯨꯟꯗꯨꯅ ꯂꯧꯔꯣꯏ꯫ ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯁꯤꯗ ꯀꯧꯅꯦ꯫ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ, ꯍꯦꯟꯖꯥꯒꯁꯨ ꯎꯅꯍꯟꯁꯤ꯫ ꯄꯥꯃꯦꯜꯁꯨ ꯀꯞꯄꯤ꯫ ꯃꯃꯥꯅ ꯀꯞꯄꯗꯨꯗ, ꯍꯣꯏ, ꯀꯧꯒꯦ ꯏꯃꯥ꯫ ꯑꯗꯣ ꯍꯦꯟꯖꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯅꯤꯀꯣ? ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯟꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯍꯦꯟꯖꯥ, ꯇꯥꯕ꯭ꯔꯣ? ꯗꯗꯥ ꯂꯥꯛꯏꯌꯦ꯫ ꯍꯦꯟꯖꯥꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯥꯃꯦꯜ ꯂꯥꯛꯄꯗꯨꯗ ꯀꯤꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯗꯗꯥ, ꯑꯩ ꯗꯗꯥ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯄꯥꯃꯦꯜꯅ ꯊꯨꯅ, ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ, ꯏꯟꯊꯤꯖꯅ ꯐꯝꯃꯨ, ꯋꯥꯔꯤ ꯁꯥꯁꯦ ꯗꯗꯥꯒ꯫ ꯍꯦꯟꯖꯥ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯂꯤ꯫ ꯄꯥꯃꯦꯜ ꯇꯞꯅ, ꯀꯩꯒꯤꯅꯣ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯁꯦ? ꯍꯦꯟꯖꯥꯗꯨ ꯈꯨꯝꯗꯦ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯀꯣꯏꯁꯟ ꯍꯪꯉꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩ꯫ ꯅꯪꯕꯨ ꯍꯥꯏꯖꯕ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯇꯥꯔꯕ꯭ꯔꯣ? ꯑꯗꯣ ꯅꯪꯒꯤ ꯋꯥ? ꯍꯦꯟꯖꯥ ꯈꯥꯡꯕ ꯉꯝꯗ, ꯑꯩ ꯍꯥꯏꯕ ꯂꯥꯛꯑꯦ꯫ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯗꯗꯥꯗꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯅꯤ꯫ ꯍꯣꯏ, ꯑꯩꯕꯨꯗꯤ ꯆꯠꯈ꯭ꯔꯅꯤ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯩ ꯀꯞꯄꯅꯤ꯫ ꯃꯈꯣꯜꯗꯨ ꯈꯤꯇꯪ ꯍꯧꯅ
ꯈꯥꯡꯕ ꯉꯝꯗꯅ ꯉꯥꯡꯉꯛꯄꯅꯤ꯫ ꯄꯥꯃꯦꯜ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ, ꯍꯩꯃꯥ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯒꯦ? ꯗꯗꯥꯅ ꯅꯪꯒꯤ ꯋꯥ ꯑꯃꯇꯪꯁꯨ ꯇꯥꯒꯦꯅ ꯇꯧꯕꯅꯦ꯫ ꯍꯦꯟꯆꯥ ꯀꯞꯇꯨꯅ, ꯑꯩꯗꯤ ꯗꯗꯥ ꯍꯣꯏꯗ ꯂꯩꯖꯕꯅꯤ꯫ ꯏꯃꯥꯒ ꯗꯗꯥꯒꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯌꯨ꯫ ꯗꯗꯥ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕ ꯂꯩꯖꯗꯦ꯫ ꯄꯥꯃꯦꯜ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯡ ꯍꯦꯛ ꯌꯥꯡꯖꯩ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯪꯅ ꯏꯃꯥꯒꯤ ꯃꯥꯏꯁꯤ ꯉꯥꯛꯄꯤꯌꯨꯀꯣ, ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯦꯟꯆꯥꯅ, ꯑꯗꯣ ꯗꯗꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ꯭ꯔꯥ? ꯄꯥꯃꯦꯜ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯄꯤꯅ ꯊꯜꯂꯦ, ꯃꯃꯥꯏꯗꯨꯗꯤ ꯅꯣꯛꯇꯨꯅ, ꯗꯗꯥꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕꯨ ꯏꯆꯜꯒꯤ ꯀꯤꯅꯥꯗꯥꯟ ꯗꯗꯥꯅ ꯄꯤꯗꯣꯏꯁꯤꯗꯤ꯫ ꯍꯦꯟꯆꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯄꯥꯃꯦꯜꯗ ꯈꯨꯔꯨꯝꯖꯔꯛꯏ, ꯃꯈꯣꯜꯗꯨ ꯍꯤꯛ ꯍꯤꯛ ꯇꯧꯗꯨꯅ, ꯗꯗꯥꯅ ꯑꯗꯨ ꯍꯥꯏꯕꯤꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯖꯕ꯫ ꯑꯩꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯥꯒꯩ ꯍꯣꯡꯈꯤꯗꯧꯔꯕ ꯃꯇꯝꯁꯤꯐꯥꯎ ꯗꯗꯥꯅ ꯁꯨꯝ ꯋꯥꯔꯧꯗꯨꯅ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ?